ꯅꯤꯁꯥ ꯆꯥꯁꯤꯟ ꯊꯛꯆꯜꯂꯒ ꯌꯨ ꯊꯛꯆꯜꯂꯒ ꯒꯥꯔꯤ ꯊꯧꯕ ꯃꯁꯤꯃꯁꯨ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯅ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯄꯨꯊꯣꯛꯑꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯐꯥꯏꯟ ꯊꯤꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯍꯌꯦꯡꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯒꯗꯕ ꯍꯤꯟꯗꯨ ꯂꯥꯏꯅꯤꯡ ꯆꯠꯄꯁꯤꯡꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯃꯆꯨꯒꯤ ꯀꯨꯝꯍꯩ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯈꯜ ꯈꯨꯗꯤꯡꯃꯛꯀꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯦ꯫ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅꯁꯨ ꯁꯧꯒꯠꯄꯤꯗꯨꯅ ꯍꯟꯗꯛꯀꯤ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯑꯁꯤ ꯏꯪꯅ ꯆꯤꯛꯅ ꯄꯥꯡꯊꯣꯛꯄ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯗꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ SP ꯖꯣꯒꯦꯁꯆꯟꯗ꯭ꯔ ꯍꯥꯎꯕꯤꯖꯝꯅ ꯃꯤꯌꯥꯝꯗ ꯄꯥꯎꯖꯦꯜꯂꯛꯂꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯉꯁꯤ ꯄꯥꯎꯃꯤꯁꯤꯡꯒ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯎꯅꯕ ꯑꯃꯗ SPꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯌꯥꯎꯁꯪ ꯀꯨꯝꯍꯩ ꯃꯅꯨꯡꯗ ꯃꯈꯜ ꯑꯃꯠꯇꯒꯤ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 9ꯗ ꯄꯨꯂꯤꯁ ꯆꯦꯀꯤꯡ ꯄꯣꯏꯟꯠ ꯊꯝꯒꯅꯤ꯫ ꯌꯥꯎꯁꯪ ꯃꯅꯨꯡꯗ ꯊꯥꯕꯜ ꯆꯣꯡꯕ ꯃꯇꯝꯗ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯀꯤ ꯑꯌꯥꯕ ꯍꯥꯟꯅ ꯂꯧꯕꯤꯌꯨ꯫ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯍꯥꯏꯋꯦꯗ ꯊꯧꯔꯤ ꯊꯠꯂꯒ ꯄꯩꯁꯥ ꯅꯤꯕ ꯈꯥꯏꯕ ꯇꯧꯕꯤꯒꯅꯨ ꯃꯁꯤꯅ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯍꯟꯕꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯆꯍꯤ ꯅꯧꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯀꯦꯄꯥꯁꯤꯇꯤ ꯍꯦꯟꯅ ꯇꯣꯡꯁꯤꯜꯂꯒ ꯒꯥꯔꯤ ꯃꯆꯥ ꯀꯥꯔ ꯊꯧꯕ ꯃꯌꯥꯏ ꯀꯥꯕ ꯆꯤꯟꯖꯥꯛ ꯆꯥꯁꯤꯜꯂꯒ ꯒꯥꯔꯤ ꯊꯧꯕ ꯑꯁꯤꯅꯆꯤꯡꯕ ꯇꯧꯕꯤꯒꯅꯨ꯫ ꯀꯔꯤꯒꯨꯝꯕ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯄꯥꯝꯗꯕ ꯊꯧꯗꯣꯛ ꯊꯣꯛꯇꯅꯕ ꯂꯧꯈꯠꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯦꯛꯁꯟ ꯂꯧꯈꯠꯂꯒꯅꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯆꯥ ꯃꯁꯨꯁꯤꯡꯕꯨ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯍꯟꯗꯨꯅ ꯄꯥꯎꯇꯥꯛ ꯄꯤꯕꯤꯌꯨ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯑꯄꯤꯜ ꯇꯧꯔꯛꯈꯤ꯫ ꯍꯌꯦꯡꯗꯒꯤ ꯍꯧꯒꯗꯧꯔꯤꯕ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯀꯨꯝꯍꯩ ꯑꯁꯤꯗꯩꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯑꯩꯈꯣꯏꯒꯤ ꯃꯐꯝꯗ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯀꯨꯝꯍꯩ ꯄꯥꯡꯊꯣꯛꯀꯗꯧꯕꯁꯤꯡꯅ DC ꯑꯣꯐꯤꯁꯇꯒꯤ ꯃꯗꯨꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯄꯥꯔꯃꯤꯠꯁꯤꯡ ꯂꯣꯏꯅ ꯂꯧꯕꯤꯌꯨ꯫ ꯄꯥꯔꯃꯤꯠ ꯌꯥꯎꯗꯅ ꯊꯥꯕꯜ ꯆꯣꯡꯕ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯄꯥꯔꯃꯤꯠ ꯂꯧꯔꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯗꯒꯤ ꯆꯣꯡꯉꯤꯕ ꯃꯐꯝꯁꯤꯡ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯄꯨꯂꯤꯁꯀꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯅꯃꯛ ꯖꯒꯥꯗ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯗꯤꯇꯦꯜ ꯇꯧꯔꯒ ꯗ꯭ꯌꯨꯇꯤ ꯇꯧꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯊꯕꯛꯁꯤꯗꯩꯁꯤꯗ ꯀꯨꯝꯍꯩꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯇꯪ ꯊꯣꯛꯇꯕꯤ ꯀꯔꯤꯝꯇ ꯊꯣꯛꯇꯕꯤ ꯇꯧꯅꯕ ꯁꯤꯜꯂꯤꯕ ꯁꯤꯗꯩꯁꯤꯗ ꯃꯤꯌꯥꯝꯅ ꯑꯗ ꯁꯤꯜꯂꯤ ꯂꯥꯡꯂꯤꯕ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯗ ꯀooperation ꯄꯤꯕꯤꯌꯨ꯫ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯗ ꯒꯥꯔꯤ ꯊꯧꯍꯟꯗꯅꯕ ꯃꯗꯨꯝꯇꯪꯒ ꯇꯧꯕꯤꯌꯨ꯫ ꯑꯗꯨꯒ ꯃꯔꯝꯗꯤ ꯑꯩꯈꯣꯏꯅ ꯃꯤ ꯍꯦꯟꯅ ꯇꯣꯡꯁꯤꯟꯕ ꯑꯗꯒꯤ ꯍꯦꯜꯃꯦꯠ ꯎꯞꯇꯕꯤ ꯒꯥꯔꯤ ꯊꯧꯔ ꯆꯠꯄ ꯑꯩꯈꯣꯏ ꯇ꯭ꯔꯥꯐꯤꯛ ꯄꯨꯂꯤꯁꯅ ꯃꯐꯝ 9ꯗ ꯑꯩꯈꯣꯏꯒꯤ ꯆꯦꯛ ꯄꯣꯏꯟꯠ ꯁꯦꯝꯃꯒ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯃꯗꯨ ꯐꯦꯁꯇꯤꯚꯦꯜ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯊꯖꯒꯅꯤ꯫ ꯑꯗꯨꯅ ꯆꯍꯤ ꯅꯧꯔꯤꯕ ꯑꯉꯥꯡꯁꯤꯡꯅ ꯃꯁꯤꯡ ꯍꯦꯟꯅ ꯇꯣꯡꯁꯤꯜꯂꯒ ꯒꯥꯔꯤꯗ ꯑꯣꯚꯔ ꯀꯦꯄꯥꯁꯤꯇꯤ ꯇꯧꯔꯒ ꯇꯧꯕ ꯃꯁꯤꯃꯁꯨ ꯇꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯒꯥꯔꯤ ꯊꯧꯔꯤꯕꯁꯤꯡꯅ ꯃꯁꯥꯗ ꯍꯦꯜꯃꯦꯠ ꯂꯣꯏꯅ ꯎꯞꯄꯤꯌꯨ꯫ ꯍꯦꯜꯃꯦꯠ ꯎꯞꯇꯕꯤ ꯒꯥꯔꯤ ꯊꯧꯕꯤꯒꯅꯨ꯫ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯊꯧꯔꯤ ꯇꯤꯡꯗꯅ ꯄꯩꯁꯥ ꯃꯨꯟꯕꯒꯤ ꯊꯕꯛ ꯃꯁꯤꯃꯇꯒ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯗꯨꯗ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯡꯈꯠꯂꯤ꯫ ꯑꯗꯨꯅ ꯒꯥꯔꯤ ꯊꯧꯔꯛꯄꯒ ꯑꯗꯨꯒ ꯂꯝꯕꯤ ꯊꯠꯆꯟꯕ ꯇ꯭ꯔꯥꯐꯤꯛꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯑꯗꯒꯤ ꯑꯦꯛꯁꯤꯗꯦꯟꯠ ꯊꯣꯛꯄ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯗꯨꯒ ꯂꯣꯏꯅꯅ DC ꯑꯣꯐꯤꯁꯅ ꯄꯤꯔꯤꯕ ꯄꯥꯔꯃꯤꯠꯀꯤ ꯃꯇꯝ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯃꯇꯝꯗꯣ ꯃꯗꯨꯗꯒꯤꯁꯨ ꯌꯥꯝ ꯍꯦꯟꯅ ꯆꯣꯡꯕꯤꯒꯅꯨ꯫ ꯑꯗꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛꯁꯦ ꯀ꯭ꯂꯥꯁ 12ꯀꯤ ꯄꯔꯤꯈꯥ ꯑꯗꯨꯝ ꯆꯠꯊꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯣꯏꯅꯅ 10ꯒꯤ ꯄꯔꯤꯈꯥꯁꯨ ꯍꯧꯗꯧꯕ ꯉꯥꯏ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯁꯤꯒꯤ ꯃꯇꯝꯁꯨ ꯉꯥꯛꯅ ꯆꯠꯄꯤꯌꯣꯅ ꯃꯁꯤꯃꯇ ꯃꯌꯥꯝ ꯊꯝꯖꯒꯦ꯫ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯤꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯀooperation ꯄꯤꯕꯤꯌꯨ꯫ ꯑꯗꯨꯒ ꯇꯦꯛꯇ ꯀꯥꯏꯗꯅ ꯀꯨꯝꯍꯩꯁꯤ ꯅꯨꯡꯉꯥꯏꯅ ꯄꯥꯡꯊꯣꯛꯃꯤꯟꯅꯁꯤ ꯍꯥꯏꯕ ꯃꯁꯤ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯁ꯭ꯄꯤꯠ ꯌꯥꯡꯅ ꯊꯧꯔꯝꯕ ꯑꯗꯒꯤ ꯀꯩꯅꯣꯁꯤꯡ ꯂꯩꯔꯤꯕꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯆꯦ ꯆꯥꯡ ꯌꯥꯎꯔꯝꯗꯕ ꯑꯗꯨ ꯒꯥꯔꯤ ꯑꯃꯗꯒꯤ ꯋꯥꯏꯔꯒ ꯊꯧꯔꯛꯄ ꯃꯄꯨ ꯀꯅꯥꯅꯣ ꯈꯪꯗꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯨ ꯂꯣꯏ ꯚꯦꯔꯤꯐꯤꯀꯦꯁꯟ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯃꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯐꯥꯏꯟ ꯊꯤꯍꯟꯕ ꯆꯂꯥꯟ ꯇꯧꯍꯟꯕ ꯈꯨꯗꯤꯡꯃꯛꯁꯨ ꯑꯩꯈꯣই ꯆꯞ ꯆꯥꯅ ꯑꯗꯨꯝ ꯇꯧꯒꯅꯤ꯫ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯤꯁꯥ ꯆꯥꯁꯤꯟ ꯊꯛꯆꯜꯂꯒ ꯑꯗꯒꯤ ꯌꯨ ꯊꯛꯆꯜꯂꯒ ꯒꯥꯔꯤ ꯊꯧꯕ ꯃꯁꯤꯃꯁꯨ ꯇꯧꯕꯤꯒꯅꯨ ꯃꯔꯝꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯩꯈꯣꯏꯅ ꯃꯥꯒꯤ ꯃꯦꯖꯤꯁꯇ꯭ꯔꯦꯠꯇ ꯄꯨꯊꯣꯛꯑꯒ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯐꯥꯏꯟ ꯊꯤꯕ ꯈꯣꯠꯄꯁꯨ ꯑꯗꯨꯝ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏ ꯇꯧꯒꯅꯤ ꯃꯁꯤꯃꯇꯪ ꯑꯩ ꯊꯝꯖꯒꯦ꯫